जिरीबामगी मिहाता चेनबनी हाइबा मार मचिन मनाव फाजिन खिबाबु यानिंगदब उतुना बराक तुरेलदा मतम कक्तना बन कौखरे जिरीबामगी मिहाता चेनबनी हाइबा थांगलिनलान मार मचिन मनाव एना फाखिबाबु यानिंगदब फोंदोक्तुना बराक तुरेलदा हि थौबसिंगी एसोसिएशना ngasiदगी इंडिफिनिट बन कौखरे लोइनना एना फाजिन खिबा मियोय अनि मिचम ngakतनी थवोंग असि एना मणिपुरगी असौबा फुरुप मितैदा तोंगचिनबनी हाइबा अता अपोंगनरे हाइरि ngasi asam amadi manipur gi lonabada leiriba barak turelda motorboat thobagi senpam pairiba singi association ama oiriba barak valley boat association na thadoraki serol amana hairibadi national investigation agency NIA na misam motorboat thoduna imung pujariba asam gi kasa district gi monatholdagi thanglinlan mar amadi mahaki manang nupa लाल रोसंग मारबु फाकिबगी युमफम यावदबा लाना मरान छिजिलगा तौकिबनी सिरोल असिन हाई थांगलिलान मार असि चर्च की लीडर अमा ओइना हिंगनबगी लानफमदा बराक तुरेल मोटर बोट थौदुना लेजबनी हिंसा तौजबा मियोइनते मखोय मिसम अनि फाकिबा असि मणिपुरगी असौबा फुरुप मिचैदा सेंट्रल एजेंसी ना तोंगचिनबनी हाइबा अफोंगनरे थवोंग असिबु यानिंगदब उतुना ngasi अगस्त की तारीख 13 तगी बराक तुरेलदा मोटरबोट थौबा लेप्तुना इंडिफिनिट बन असि जंक्शन हाइरि बन मनुंगदा थोअनिंगदब थौदोक थोकलबदी एसोसिएशन अचिना टेक्साक सिंह पुरोय मरम अदुना मिचम अनि असि अथुबा मतमदा कंडीशन अमदा यावदुना थादोरकदबनी मितैगी खुजिन थौरांगदा NIA गुम्बा अचौबा लो एनफोर्समेंट अमना मैतैगी खुजिन थौरांगदा NIA गुम्बा अचौबा लो एनफोर्समेंट अमना पंगथबिगनो हाइना सुसेरोल असिना पलगली APSC na lawba exam da Manipur gi irang asida arambay tengol amasung MEITEI LIPUN na miyoybagi hak khongoinay haina yawrakpabu maikay kayadagi pendaba phongdong naragli Assam Public Service Commission APSC na lawba handakta pangthokiba Agricultural Development Officer ADO exam 2025 ki question da Manipur gi irang asida khulai paiba arambay tengol amasung MEITEI LIPUN na miyoybagi hak khongoinabagi thabak chatay haina yawrakpada माइकई कयादगी पेंदब फोंदोंगनरगली असम की चीफ मिनिस्टर हेमंत बिस्वा शर्मा हिरम असिदा सेंगदोकनब तक्सिरगली न्यू रिपोर्टिंग की मतुंग इन थासगी हौकिबा तरादा पांथोकिबा ADO एग्जाम 2025 की जनरल स्टडीज पेपर अमगी क्वेश्चन नंबर 95 ता मणिपुर की इरांग असिगी मतंग अचुंबा खननब ऑप्शन अहुम पीकी ऑप्शन सिंग असिगी ख्वाइदगी अकोनबदा यावरिबा मणिपुर की इरांग असिदा खुलाई पाइबा अरंबाई तेंगोल अमसुंग MEITEI LIPUN ना मियोबगी हक खोंगोइनबगी मराल चिरी एग्जाम असिगी वहांग असिमंगना इरांगना सोहलबा स्टेट असिगी मियांगी पुनिंग वाखलदा नुंगाइतबा अमा फावहले अमदी इरांग लोइसिंदना लेरिबा असिदा हेना सयेनबा अमसुंग चरांगनबा थोगलकपा याय हैना माइकई कयादगी सोशल मीडिया प्लेटफॉर्म चिंगदा फोंदोंगनरगली थवोंग असिमक पॉलिटिकल की खुदोंग चाबा लौबा अमसुंग अतमनना चथबनी हाइनासु मियोय कयाना मराल चिरगली पब्लिक सर्विस एग्जाम की क्वेश्चन दा सेंसिटिव ओइबा स्टेट असिगी इशू यावहनबा हाइबसी मरम चादे हाइरी हिरम असिदा असम पब्लिक सर्विस कमीशन APSC अमसुंग असम लैंगांगना लाले हाइना सेंगदोकपगा लोइनना क्वेश्चन अदु चना हंदनबसु तक्सिलगली हाइरिबा क्वेश्चन अदु दा मणिपुर की इरांग असिदा मरु ओइना मैतेई अमसुंग कुकी जो सिंग यावी अमदी हाई कोर्ट की ऑर्डर अमना इरांग असिगी हौरकफम ओइ हाइनासु पल्ली ला गणेशन लेखिद्रब तुंगदा AK भलाना नागालैंड की गवर्नर ओइरनी नागालैंड की गवर्नर ला गणेशन लेखिद्रब मतुंगदा मणिपुरी गवर्नर अजय कुमार बहलाबु अहेनबा चार्ज ओइना नागालैंड की गवर्नर ओइना थौ पुरगनी प्रेसिडेंट की ऑफिस तकी ऑफिशियल ओइना थादुरकिबु वारोल अमगी मतुंगिना AK बहलाबु नागालैंड की गवर्नर ओइना थौ पुनबा खंगनखिबनी मसागी जही मरफु सुख्रबा ला गणेशन चेन्नई की प्राइवेट हॉस्पिटल अमदा लेखिद्रब मतुंगदा हांगदुना लेहौरिबा गवर्नर की फम पुनबगीदमक प्रेसिडेंट की ऑफिस ऑफिशियल ओइबा स्टेटमेंट अमा थोकलक्तुना अजय कुमार बहलाबु अहेनबा चार्ज ओइना थौ पुनबा खंगलखिबनी हाइरि ला गणेशन लेखिद्रब तुंगदा स्टेट गवर्नमेंट नुमित मंगानी स्टेट की थाकता अवाबा पोंगनी हाइना लाखथोखिबा लेबना नुमित मंगानी असिगी तुंगदा AK बहला नागालैंड की गवर्नर ओइना वासक लौबगी थौरम पांगथोकदौरी असाबा नोंमै पाइरगा सेल अमदी मोबाइल मुलंबनी हाइबा मियोय अनि फारे असाबा नोंमै पाइरगा लंबीदा लाकपा अमदी मनाक नकपा मियोय सिंगदगी नमदुना गिहन खंगनबगी थबक चथदुना सेल अमदी मोबाइल फोन मुनबगी थबक चथरमबनी हाइबा मियोय अनि ngarang numidang khunja singna faraba matungda police ta khusinakre hairiba thodok asi Imphal district ki Yairipok top area da thokibani adum oinamak faraba miyoy ani adugi sapchaba masak maming haudik phawbagi oina khangba ngamdri thodok adugi matangda social media da thagalakpadagi miyamna pakchana खंगनबा हैबदु ओइरे पाउचे असिना थाजबा याबा मफमदगी फंगबा पाउगी मतुंग इनदी फारबा मियोय अनि अदुगी मनुंगदा अमदी मणिपुर पुलिस की पर्सनल ओइरंबा याय हैना थाजनरी
Ilangbam Lakshmi Devi mahak asi ngarang nungthil pung 12:10 taba aduwaidagi thokkhibadagi hanjilaktre. Mahak khetri awang leikaidagi ni hairiba nupi asi mauni machanupa sahi 5 suraba ama leire. Kanagumba singna thengnabirabadi magi mapuroiba Shahir Ahmad amadi imung manung manang nakpa police station da sinabiyu natragana pijariba contact number 9615865480 da pau phawbirau hairi. Military Junta Army na ngasi ayu Mongok Township ta landakhre hairi. Manipurdagi hendoktuna Bangalore da chu joga movement haurakle haina social media da viral orakle. Laibak asigi democracy Manipur miyanggi di saruk thungdabadawna tawrakle tadubi asigi hangduna leiriba sit mentionaba mikhal pangthoknabagi demand amata tawnaraktre. Laibak asigi constitution asi Manipur yaurakpada chanabagum chanadabagum tawbana democracy asi Manipur miyanggi saruk thungdabadawna tawrakle municipal council nagar panchayat autonomous district council na chingbagi mikhal pangthokpagi matam sahida hendoraklaba fawba haudik fawba pangthoknaba honadri aduga lok sabagi mikhaldi adum akai atoi thohandana pangthokki nungaitaba thodosing asigi manungda tadubi assembly constituency gi MLA oiramba NKI sina laikhidaba tungda hangduna leihoriba assembly constituency asigi sit mentionaba mari leinaba singna honadre masigi sumathakda assembly constituency asigi miyamnasu civil society organization singna traga political party amatana mikhal pangthoknaba demand tawrakidre. MLA Kaisigi masagi anaba amana maram oiraduna sahi asigi January 19 da mahaki poknapam lamdam tadubida laikhidabani. Mahak laikhidaba tungda Manipur Legislative Assembly da tadubigi assembly seat asi hangle haina lauthoki assembly na seat asi hangle haina lauthopaga loinana ahangba mafam asi mensinaba Election Commission of India da sirol amasu thaduna khangan khibasu laikhrabani laibak asi constitution gi matung ina assembly seat ama hanglagadi tha taruki manungda mikhal tawduna mensingadabani haiba ama lei hanagi MLA NKI sina laikhidabase January 19 oirabanina tha taruki matam asi July 19 da tha taruk mapung phakre adubu mikhal pangthokpadi lairadana haudik phawa mikhal gi notification thokpa leitri notification thoklaga chu khudakta hekta mikhal pangthonade hana mangjona mikhal pangthokpagi matam miyamda khangalaga notification adudi kona tha ama khaktamak ngairaba matamda thokpa chanai hairi. Constitution gi article 190 of 3A gi matung ina kanagumba member ama constitution gi makhada disqualify tawrabadi mahangna pairamba pham adu hangle adubu member ama sikhiba thoklabadi hangliba sit adu resignation natraga disqualification gi manaba maungda casual vacancy oina lawgani. Lok Sabha, Rajya Sabha, State Assembly natraga council gi member ama sikhiba pham thadokhiba natraga disqualify tawkhrabadi Representation of People's Act 1951 gi section 151A gi matung ina thataruki manungda maraki mikhal pangthokani mataw asumna RPA 1951 gi section 151A gi matung ina miyamda democratic right mapungfana fangangadabani. House gi term loigadaba sahi ama fadaba natragana Election Commission of India na central government ka tanaraga mikhal pangthokbada khudong charoi haina khanba natragadi thataruki manungda maraki mikhal pangthoktuna hangliba sit adu soidana mention gadabani haiba wapam RPA 1951 gi section 151A da mayek singna pali lebak asigi constitution gi article sing amasung democracy gi fajaraba saktamasi Manipur da mangbadawna tawrakliba sigi matangda party amatana yaningdaba wafam chu phongdokpa udri Manipur da president rule thamlagasu MLA sing loinamak hingli Makoida Local Area Development Fund piri hairiba Local Area Development Fund asi sahi amagi oina lupa crore ani oibana MLA laikhidaba tungda fund asi sijinadabana MLA na laikhidaba tungda fund asi sijinadana manglaga leire masi miyamgi oina mangjabani hairi Supreme Court na High Court agi chawba hende haina BR gabaina fongdokkhre Judge hapagi matangda Supreme Court ki Collegium na High Court ki Collegium da kanaguma miyoi amagi ming recommend tawba ngamde haina Chief Justice of India BR gabaina fongdokkhre Supreme Court War Association na sinduna pangthokpa 18 suba Independence Day gi thawramda mahakna haiki Federal Judiciary da Supreme Court amasung State ki High Court sing amadagi chawba heli haina lawba yade amana amabu ikai khumnaba utuna miyamda achumba wayal fanganaba thawrang lokhotkadabani Court anima constitution gi makhada leiba maramna amana amadagi chawba heli haiba yade haina palladuna
mahakna haiki state amagi high court ki collegium na kanagumba amabu judge oihanabagi recommend tawrakpada Supreme Court na khut thingjinduna ayatpa pibagi right leite leibak asigi oina khwaidagi awangba thaki wayal changni hainariba Supreme Court ki collegium na state amagi high court ki judge khanbagi matangda kanagumba miyoi amagi ming recommend tawba yai adubu hairiba miyoi adu namduna judge ohengadabani haiba wafam phongdokpa yade tongan bas testing gi high court stingda judge Jahumga nimphumanga gi pham hangduna leiringai sairakta Chief Justice ki wafam asi phongdorakkibani August ama faubada leibak asigi tongan ba high court singda puna judge lising amaga chamaga kunithoi leigadabada sumnatagi judge Satter ka humra taret na mathau tauri high court ayambada judge watpana maram oiraga miyamda asumba wayal fanganaba hotnabada khudong chadaba kayamarum mayoknari Supreme Court na handakta thokiba data amagi matungina kumda lising ani kunithoi gi November 8 dagi Haudik faubada Supreme Court ki Collegium na State High Court ta recommend tawkiba miyoi kunmapan just oina hapagi matangda haudik fauba lengang na tabak oina paikhalakpa leitri